ऑनलाइन मणिपुर यूट्यूब चैनल नस्बिंग बीरबा मैम पुनमपु अमुक हन तराम नोक्सरी नंग तनी अथौबा नुपा थोकपा कुतुमता ओइरसु थिन्नरगे सिनरगे खल्ले वखल सिदा हाइना ngarang yamna kanna viral oikiba living athauba of manipur living legend of kanglei pakni mayamna mahakpu mahaki damakta share to biramu aduga mathangi update asina somal islam bu KKL na thingbagi matang da film forum manipur dagi seron amma thadurakli ronen chandra maitei general secretary film forum manipur na kuyak bi thadurak pa seron ne Haukiba date 16/9/2023 thangji numita Tilakodaria Stadium New Delhi da My Home Indiana silang duna pangthokiba Net Fest 2023 Northeast Students Festival gi culture and show da Miss Somala Isramna showstopper oina Manipuri state pu represent tau rubada kanglipa kan balup KKL Manipur ko balup amana thamkiba athingba amadi siragliba maran asi maram chade haina film forum Manipur na lawjabaga loinana hayeng date 20 ngasi date 22 September ki tang kunga humdoi Friday gi nungtin pung ani tawa matamda press club Imphal da film forum Manipur na sinjaduna press meet ama pangthok sagadori haiba press meet asida Guilds Association ki member khudimakna sungsoi soidana saru yabina ba khanganjari ba Ronen Chandra Maitei General Secretary film forum Manipur Mathangi update asna Manipur Santi Hanjilakna security forces lising marfu deploy tawkhre haukiba me ahum dagi hojik pawba satharakliba mi ke amisi mina awa ana mayong naduna lagiba Manipur gi irang asima pungfana loisinduna mausa gi saktam da hanjilakna ba hana state gi oina laijeriba Manipuri Police Indian Reserve Battalion Manipuri Rifles MR Border Force of Police Village Defense Force na chingbagi mathakta Army Rapid Action Force Central Reserve Police Force Border Security Force Assam Rifles Indo-Tibetan Border Police nasing batongan ba security force ki apon ba masing lising marfu deploy tawre hairi pawasna makhata na hai hana state chi ge oina laijaram ba police IRB amadi MR lairi besi ki mathakta hana army RF CRPF BSF Assam Rifles ITBP nasing ba hin ba Central Security Force lising marfu tharok to na Manipuri irang asi loisina na ba ho na duna laki madugi matung state chi ge oina laijariba police forcing ki mathakta Bharat Sarkar na ahin ba paramilitary force kaya thamjilaktuna state chi ge law and order gi phibam phagana ba hona duna laki masidasu irang mapung phana loisin ba ngamdana laki bani chaurangna thamari makai hanjilakna ba irang asi loisinduna mahusa gi saktam da hanjilakna ba Manipuri Sarkar na ahin ba meeting changtuna lagli Sarkar na ahin ba meeting changtuna lagpagi sarukam mo oina haukiba me ahum dagi kugi amasung mitai ani gi marakta sathari kliba kanglup ki irang asi mapung phana loisinduna mahusa gi saktam da hanjilakna bangasi Air India gi special flight amana BSF ki personnel chani rom Imphal International Airport ta thungkre makata na ahan bagi PS ki oina BSF personnel lising amaga cham amasung asi hayeng ki manung da Imphal da thunglaba yai haina paw asina makata tari mathangi update asina kangla tong bidagi BSF longthokhi bidagi mitai sing akiba marakta hinghauri Kuki sing na namna khundaba kangpokpi district ki saijin lo na ba Imphal West district eroi bangam khoi de lairiba kangla tong bidamiam ngak selamba border security force personnel sing langthoki bidai sahi kaya gi mamang de mafam adu gi mitai gi imung ni furom lan marak asida mangsu lang tungsu teng haibagi phibam da asuki matik awaba kaya mayak na duna thawai ta hinglabadi haina ki ba kaya gi marak ta leina hauri kangla tong bi bazar board laikai hariba si kangla tong bi de khundari ba mitai sing gi laikai ni kangla tong bida mapung oina khundarakliba Nepali amasung Naga furup ki mioi singna mitai di masing yamdana khundari kangla tong bi Imphal West district ki manung challi kangla tong bi district hek saijin lonare kangla tong bi bazar board laikai degi sima thodam kobi maira pai bi amana hoji laikai sigi mitai singna thengnoi ba wa sing pause se da paudom laduna hai kuki ki saijin lonare ba laikai sigi mitai sing lala se horakpadi ki hauna tha mari rom asi awaba kaya khang daga hingli laikai sigi imung loinamak suraga chapa imung ngaktani leiba ki thabuk tawba talab chapa imung yaude me hum dagi haukiba lal asina maram oirga laikai asigi mi sing sel tanna na ba mapang thungna ba thabuk su nomba chathok pangam nadre kangla tombi kaithen hangna ba su Nepali amasung Naga sing na dukan hangbani kaithen ka bani maitai di kuki sine ektek tawrakadra kibadagi kaithen ka duna mana masing yono phawba chatpang nade me khara ama da solon chillaga thambagum yamna wa phibam ama da kangla tongbi maitai sing ne hingli hai ki simara makhata na hai circle MLA su oiba minister H Dingo amasung Sekmai police station gi OC ani na kan na khonna biduna laikai asi
लाल हरक BSF स्टेट फोर्स नाक्सन बीबदगी कुकीसिंग लांदारकपगी थौरम थोकिद्रे युम मई थाबा लेट्रे लांजनरो मियोय कयासु युमदा हंजिलकलगा लैरबनी अदुबो हंदक इखांग खंगौदना मफम असिदा BSF सिंग लौथोकपिख्रे महूत सुथाबिरक्त्रे मरम अदुना हजु मैतै सिंगना लैरिबा असि सेफ ओइद्रे अकी तुजुंगबा फाउनरे कुकीसिंग मतम अमदा हेक्टर लांदारकपै याबना लैकाय असिगी नुपी अंगांसिंग नुमिदांगी मतमदे युम अमदा पुलप पुनसिलगा अहिंग यरेकली नुपासिंगना खुनगाकलगा लै हाइरि वीडियो सिंगबीबगीदमक्ता मैम पुंगनमको अमुखाना थगचरी अनोब अपडेट कीदमक्ता ऑनलाइन मणिपुर यूट्यूब चैनल सब्सक्राइब तौबिरमु थैंक यू सो मच।